ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯑꯃꯁꯨꯡ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯞꯗꯦꯠꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯄꯤ.ꯑꯥꯔ.ꯑꯣ ꯔꯣꯕꯤꯟ ꯃꯉꯥꯡ ꯊꯣꯏꯔꯛꯄꯅ ꯊꯥꯗꯣꯔꯛꯄ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯀꯔꯤꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯈꯨꯗꯛꯁꯤꯗ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯈꯤꯕ ꯍꯦꯛꯇ ꯌꯥꯕ ꯃꯤꯇꯣꯠ ꯃꯤꯌꯥꯟꯆꯥ ꯀ꯭ꯋꯥꯛ ꯀꯨꯂꯤꯁꯤꯡꯗ ꯊꯥꯖꯕ ꯊꯝꯕꯤꯒꯅꯨ꯫ ꯌꯨꯝꯗ ꯃꯤ ꯂꯩꯇꯕ ꯑꯆꯤꯛꯄ ꯇꯟꯖꯥꯗ ꯆꯪꯍꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯦꯜꯍꯧꯃꯤ ꯃꯇꯟ ꯇꯟꯕ ꯅꯨꯄꯥ ꯌꯥꯝꯃꯟꯈꯤꯕꯅ ꯃꯤꯇꯣꯞꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯁꯤꯜꯂꯤ, ꯀꯣꯠ ꯀꯥꯗꯨꯅ ꯐꯧ ꯍꯥꯜꯂꯤ, ꯌꯣꯇꯦꯛ ꯊꯥꯡꯇꯦꯛ ꯊꯤꯕ ꯀꯌꯥ ꯃꯅꯤꯡ ꯇꯝꯅ ꯌꯨꯝ ꯆꯪꯍꯜꯂꯤ꯫ ꯉꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯃꯩꯇꯩꯅꯦꯗꯤ ꯈꯟꯖꯕ ꯅꯀꯣꯛꯁꯤꯡꯗꯨꯗꯤ ꯃꯤꯊꯤꯕꯣꯡ ꯑꯣꯏꯕ, ꯔꯦꯟ ꯁꯥꯜꯂꯒ ꯊꯝꯃꯤꯕ ꯅꯈꯣꯏ ꯍꯥꯟꯅ ꯅꯈꯣꯡ ꯊꯨꯗꯦꯛꯂꯒ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯟ ꯂꯣꯀꯦꯜ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯥꯔꯟ ꯊꯥꯄꯔ ꯐꯥꯒꯗꯧꯔꯤ꯫ ꯗꯤ ꯋꯦꯌꯔꯒꯤ ꯖꯔꯅꯦꯂꯤꯁ ꯀꯥꯔꯟ ꯊꯥꯄꯔ ꯑꯃꯗꯤ ꯁꯤꯗꯥꯔꯊ ꯕꯗꯔꯥꯖꯟꯗ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯐꯥꯏꯜ ꯇꯧꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥ (ꯄꯤ.ꯁꯤ.ꯑꯥꯏ) ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯋꯨꯃꯦꯟ ꯄ꯭ꯔꯦꯁ ꯀꯣꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯦꯛꯁꯟ 152ꯒꯤ ꯃꯈꯥꯗ ꯖꯔꯅꯦꯂꯤꯁꯠ ꯑꯅꯤꯒꯤ ꯃꯊꯛꯇ ꯗꯤꯁꯤꯖꯟꯒꯤ ꯆꯥꯔꯖ ꯇꯧꯔꯗꯨꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯤꯗꯤꯁꯟꯒꯤ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯌꯦꯜ ꯑꯃ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯑꯥꯒꯁꯠ 12ꯗ ꯖꯔꯅꯦꯂꯤꯁꯠ ꯑꯅꯤ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯅꯤꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤ ꯇꯔꯥꯇꯔꯦꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯪꯒꯜꯄꯨꯔ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯔꯖꯤꯅꯥ ꯕꯦꯒꯝ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 22ꯔꯣꯝ ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯕꯤꯔ ꯆꯧꯙꯨꯔꯤ, ꯆꯍꯤ 22 ꯀꯧꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯔꯖꯤꯅꯥ ꯕꯦꯒꯝ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯖꯁꯃꯤꯟ ꯑꯃꯗꯤ ꯔꯨꯕꯤꯅꯥ ꯕꯦꯒꯝꯒ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯕꯤꯔ ꯆꯧꯙꯨꯔꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯤꯅꯥ ꯕꯦꯒꯝꯅ ꯎꯕꯗꯒꯤ ꯂꯥꯎꯔꯨꯕꯗ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯅꯦꯁꯣꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯦꯁꯣꯅ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯅꯝꯕꯨꯜ ꯃꯄꯥꯟꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯈꯟꯗꯣꯛꯂꯒ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯒꯚꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯣꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯡꯖꯝ ꯁꯅꯥꯇꯣꯝꯕ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯅꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯌꯥꯎꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯏꯍꯜꯂꯛꯂꯦ꯫ ꯐꯤꯚꯝ ꯑꯁꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡ ꯃꯨꯠꯁꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯑꯁꯥꯝꯗꯁꯨ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯌꯣꯠꯁꯤꯜꯂꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯗꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯕꯤꯔꯦꯟꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯀꯣꯔꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ ꯕꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ (CFLA)ꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯕꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯁꯔꯃꯒꯤ ꯕꯦꯟꯆꯅ ꯍꯥꯏꯈꯤ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯌꯥꯊꯪꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ CFSLꯅ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯕꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯕꯦꯟꯆ ꯑꯁꯤꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯈꯤꯕ ꯄ꯭ꯔꯁꯥꯟꯇ ꯚꯨꯁꯟꯅ SIT ꯑꯃꯗ ꯀꯦꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ꯫ BJPꯒꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯅ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯟ ꯅꯤꯝꯕꯁ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯋꯥꯈꯤꯒꯅꯤ꯫
मियामना para tambiba loidri chahi ani helaklaba Manipur da thokliba irang asida Congress Party gi oiba chapchaba phire miyam da khanghanbiu BJP gi oinadi separate administration pi roi haina lengdana laikri haina Bharatiya Janata Party Manipur gi Vice President Nongthombam Nimbasna phongdokre Ofam asi ngasi Kaisampa ni taipa chuthekta leiba thamba sangne da pawgi mifam amada en Nimbasna phongdokhibani mahana makhata na phongdokhibada 2004 dagi 2014 gi mikhal da Congress ki mamang da tawkhiba thabak amadi scam mayam aduna maram oiraga miyam na tangkak ahum lak para tambiduna lagli masina loidri makhata na su tambikigani Congress Party ki luching wakharana Operation Sindur gi matang da Pakistan gi wangang loi amagum wangang liba karigino maraibak maramdam India asibu tasena nusirabadi wangang pham thokte democracy satpa leibak ama oiba maramna ngangingba wangang bu yai adubu leibak ki oiba sokpa oiraga di ngang loidabani irang asina maram oiraga asuk awa ana taringe asida miyam bu insinduna hu kamsinduna mikhal pangthonaba honadiba adu kanaroi haiki pawgi mifam aduga mari leinana BJP Manipur Pradesh ki General Secretary ke sarana phongdokhibda Congress na mikhal da mai pak lakpa state singda karisu haidrga BJP na mai pak lakpa state singda EVM machine hack tawre Huranba ni haina maral siriba asi Congress Party na BJP pu miyam da lan uhannaba bani Rahul Gandhi na hairiba wafam asi achumba ni haina Supreme Court na document sing adu puthokpa natraga parliament ta puthoktuna wangang bangamdriba karigino athubada state khara da pangthokkodriba mikhal asida Congress na sasan tawba state singda BJP na soidana mai pak lagani haiba khangbadagi Congress Party na BJP bu miyam da lan uhannaba honarakpani haike Masigi oina aroiba paw amada KNF gi khulai paiba singna naga taba mafam singda lalga aki akhang thon ba leptrabdi naga taba mafam singda kuki chathok sasin tawba athing batam lagani FNCC kuki lalhulu KNF gi khulai matik chana paiba lani singna naga taba mafam singda lalga Jam jaba naga lami sing da tattana aki akhang thon bigi thong sing chatharakle kuki militant sing asina kariguma makhata na naga sing da aki akhang thon bigi thabak asi chatharaklabadi makhoi na wakhal tagadaba makhal gi pakhum oina biragani haina Foothills Naga Coordination Committee FNCC gi maikedi akan basisin tharam thanarle Foothills Naga Coordination Committee Information and Publicity Secretary ki Cherol man hai hokiba August 10 amadi 35 da ireng amadi masigi akoibada leiriba naga da mafam singda KNF gi gadar singna kari su khangsadaba laumi singda aki akhang thon gi thong asi chathaki thong asi sunitagi thogdok ama ani ga mari lena bofam nate masi naga singi mathakta kuki militant singi aki ba ama pogan naba atamna chatharakpa thongni masida khwaidagi hen nanga libadi hairiba kuki militant sing asina apha makhal gi khulai paiduna ayuk nuthil gi matamda phawba phong chatharakpada lengak amadi security force na kari mata makhal gi athingba amata pidabani zero asina hai lengak amadi security force na khudak tagi hona hairiba kuki militant sing asigi mathakta lokhatpam thokpa action lokhalakta bataragadi naga taba mafam khudimakta kuki sing chathok chasin tawbada athingba thamlagani lonina kuki militant sing asina karigumba makhata na naga sing da aki akhang pohanbagi thabak asi tatharabadi chaba pakum pigani hairali Asigidi matang asida video asi loisinjarage channel sibu nungsibiduna subscribe tawsanbiu haijari thank you